ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯇꯤꯛꯀꯦꯟ ꯑꯝꯇ ꯁꯩꯔꯦꯡ ꯑꯝꯇ ꯑꯣꯖꯥꯒꯤ ꯑꯣꯅꯔꯗ ꯁꯩꯔꯦꯡ ꯑꯝꯇ ꯇꯧꯕꯤꯗꯅ ꯂꯧꯁꯤꯟꯖꯔꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯁꯩꯔꯦꯡꯁꯦ ꯑꯩ ꯃꯌꯦꯛꯇ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯇꯝꯁꯤꯗ ꯆꯤꯟꯖꯥꯛꯇ ꯀꯔꯤ ꯇꯧꯕꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯏꯁꯇꯥꯏꯜꯅ ꯆꯤꯝꯐꯥꯅꯤ ꯇꯧꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯑꯍꯟꯁꯤꯡꯅ ꯆꯠꯅꯔꯤꯕꯁꯤ ꯍꯦꯛꯇꯛꯄ ꯑꯅꯤꯈꯛ ꯇꯧꯖꯔꯝꯒꯦ. ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄ ꯂꯣꯏꯕꯒ ꯈꯩꯅꯤ ꯎꯪꯒꯅꯤ ꯈꯜꯂꯨꯕ ꯄꯨꯛꯅꯤꯡ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯖꯔꯗꯥ ꯆꯥꯒꯅꯤ ꯈꯜꯂꯨꯕ ꯊꯃꯣꯏ ꯀꯌꯥ ꯄꯦꯟꯖꯩ. ꯑꯌꯨꯛ ꯑꯣꯏꯔꯦ ꯂꯦꯍꯨꯝ ꯅꯥꯏ, ꯅꯨꯡꯊꯤꯜ ꯑꯣꯏꯔꯦ ꯗꯨꯔꯤ ꯆꯤꯡ, ꯅꯨꯃꯤꯠ ꯇꯥꯔꯦ ꯄꯦꯟꯗꯔ ꯁꯪ. ꯀꯩꯒꯤ ꯐꯧꯅ ꯀꯔꯝ ꯈꯥꯡꯒꯅꯤ, ꯇꯣꯂꯣꯞꯅ ꯀꯔꯤꯒꯤ ꯂꯣꯏꯗꯅꯤ. ꯍꯩꯁꯨ ꯍꯩ ꯃꯇꯝꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯡꯂꯣꯟ ꯆꯤꯟꯕꯕꯨ ꯀꯔꯤꯗ ꯉꯛꯄꯅꯣ. ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝꯒꯤ ꯗꯤꯁꯥ ꯎꯖꯥ ꯇꯧꯕꯁꯤꯃ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯗꯕ ꯑꯃ. ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯥꯛꯄꯅ ꯎꯠꯆꯔꯤ. ꯃꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯗ ꯃꯟ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯖꯃꯣꯍꯟ ꯇꯥꯛꯄꯅ ꯎꯠꯆꯔꯤ. ꯑꯣꯖꯥ ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯀꯌꯥꯗꯁꯨ ꯃꯥꯏ ꯀꯦꯔꯤꯌꯔꯁꯤ ꯌꯥꯝ ꯐꯖꯅ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛ ꯙꯅꯃꯟꯖꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BC ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯉꯛꯄ ꯐꯪꯅ ꯃꯥꯅ ꯍꯣꯠꯅꯔꯝꯕꯗꯒꯤ ꯉꯁꯤ ꯙꯅꯃꯟꯖꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯐꯕ ꯆꯥꯔꯥ ꯑꯐꯕ ꯃꯔꯨ ꯍꯨꯜꯂꯝꯃꯒ ꯂꯥꯛꯄꯅꯤ. ꯃꯈꯥ ꯇꯥꯕ ꯃꯔꯨ ꯑꯃꯗꯤ ꯆꯥꯔꯥꯁꯤꯡ ꯀꯩꯁꯨ ꯂꯦꯝꯅ ꯃꯥꯡꯉꯣꯏ. ꯃꯥꯒꯤ ꯑꯗꯨꯒꯤ ꯑꯐꯕ ꯃꯍꯩꯗꯨ ꯃꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ. ꯑꯗꯨꯅ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟꯕꯨꯁꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯈꯨꯝꯅ ꯎꯠꯆꯔꯤ. ꯃꯊꯪꯗ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯌꯔ, ꯍꯣꯁꯇꯦꯠ ꯑꯣꯔ ꯏꯟꯇꯔꯚ꯭ꯌꯨꯌꯔ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯦꯡꯀꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯝꯕꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯦꯇꯤꯃꯌꯨꯝ ꯁꯨꯔꯖꯤꯠ. ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯗꯝꯅꯗꯤ ꯏꯀꯣ ꯄꯥꯔꯛꯀꯤ ꯁꯨꯔꯖꯤꯠ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ. ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯤ ꯃꯤꯃꯥꯡ ꯊꯣꯛꯂꯛꯑꯕ, ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯉꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯑꯦ. ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯅꯔꯛꯑꯕꯒꯦ ꯍꯥꯏꯕꯕు ꯑꯩꯅ ꯇꯥꯖꯕꯒꯤ ꯋꯥꯅꯤ, ꯃꯌꯥꯝꯁꯨ ꯇꯥꯔꯝꯃꯅꯤ. ꯋꯥꯔꯤꯌꯔ ꯑꯣꯐ ꯗ ꯏꯀꯣꯒꯤ ꯋꯥꯔꯤꯌꯔꯁꯤ ꯗꯤꯛꯁꯅꯥꯔꯤꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯒꯅꯤ. ꯂꯥꯜ ꯍꯩꯕ, ꯂꯥꯟ ꯄꯥꯝꯕ, ꯂꯥꯟꯗꯨꯗꯁꯨ ꯌꯥꯝ ꯍꯩꯁꯤꯡꯕ, ꯂꯥꯟꯁꯨ ꯄꯥꯝꯕ ꯑꯗꯨꯝꯕ ꯃꯤꯁꯛ. ꯅꯦꯁꯟꯗ ꯍꯥꯏꯔꯒ ꯔꯥꯖꯄꯨꯠꯀꯨꯝꯕꯒ ꯍꯥꯏꯔꯤ ꯑꯣꯖꯥꯁꯤ. ꯑꯁꯨꯝ ꯍꯥꯏꯅ ꯑꯣꯖꯥꯁꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯗꯤ, ꯏꯀꯣꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯦꯕ. ꯏꯚꯟ ꯒꯕꯔꯅꯔꯒꯤ ꯂꯦꯚꯦꯜ ꯐꯥꯎꯕꯅ ꯃꯥꯕꯨ ꯋꯥꯔꯤꯌꯔ ꯑꯣꯐ ꯑꯦꯡꯀꯔ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ. ꯑꯗꯨꯅ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯧꯕ ꯌꯥꯗ꯭ꯔꯦ. ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯦ ꯈꯪꯉꯦ. ꯆꯤꯡ ꯃꯥꯟꯗ ꯃꯔꯨ ꯀꯣꯛꯂꯛꯑꯦ. ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯥꯅꯤ ꯊꯥꯔꯒ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯕ ꯑꯩꯈꯣꯏ ꯗ꯭ꯔꯛ ꯑꯦꯗꯤꯛ ꯑꯣꯏꯗꯦ, ꯂꯣꯏ ꯃꯥꯡꯗꯧꯔꯦ. ꯑꯗꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝ ꯅꯣꯡꯖꯨ ꯅꯨꯡꯁꯥꯗꯁꯨ ꯄꯨꯔꯥ ꯑꯍꯣꯡꯕ ꯂꯥꯛꯄꯅꯤꯅ ꯑꯆꯧꯕ ꯏꯐꯦꯛ ꯑꯃ ꯂꯩꯔꯕꯅꯦꯕ. ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯒꯤ ꯎ ꯋꯥ ꯊꯥꯕ ꯀꯔꯤ ꯇꯧꯕꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯋꯥꯔꯤꯌꯔ ꯌꯥꯝ ꯆꯪꯉꯛꯑꯦꯕ, ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ. ꯑꯗꯨꯅ ꯁꯤꯒꯤꯗꯃꯛꯇ ꯉꯁꯤ ꯒꯕꯔꯅꯔꯒꯤ ꯂꯦꯚꯦꯜ ꯐꯥꯎꯕꯗ ꯁꯛ ꯈꯪꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯨꯔꯖꯤꯠ, ꯏꯀꯣ ꯋꯥꯔꯤꯌꯔ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯑꯝꯇꯪ ꯈꯨꯕꯤꯅꯦꯅ ꯈꯜꯂꯤ. ꯑꯩ ꯏꯅꯥꯎꯒꯤꯗꯃꯛꯇ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯤꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯍꯩꯕ ꯍꯩꯇꯕ ꯑꯩꯁꯨ ꯃꯇꯝꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯄꯨ ꯈꯕꯔ ꯄꯥꯔꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯩ. ꯑꯗꯨꯅ ꯑꯗꯨꯝꯕꯗꯨꯗꯒꯤ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯖꯔꯒ ꯏꯕꯅꯤ. ꯑꯩꯒꯤ ꯐꯤꯛꯁꯟ ꯀꯩꯅꯣꯒꯨꯝꯕꯅꯤ ꯑꯩꯅ ꯈꯔ ꯁꯥꯖꯤꯜꯂꯒ ꯀꯣ. ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯕꯐꯔ ꯖꯣꯟ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯖꯗ꯭ꯔꯤ. ꯉꯁꯤꯅ ꯅꯥꯀꯣꯡ ꯆꯤꯟꯖꯥ ꯌꯩꯔꯛꯂꯦ. ꯊꯋꯥꯏ ꯃꯤꯔꯦꯟ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯦ. ꯃꯁꯛꯁꯨ ꯎꯗꯦ, ꯃꯅꯝꯁꯨ ꯇꯥꯗꯦ, ꯃꯆꯨꯁꯨ ꯁꯪꯗꯦ, ꯀꯨꯇꯤꯁꯨ ꯌꯨꯡꯗꯦ. ꯑꯗꯨꯗꯤ ꯚꯥꯞꯅ ꯁꯥꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯩꯔꯥ, ꯚꯥꯞꯅ ꯁꯥꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯩꯔꯥ. ꯍꯦ ꯕꯐꯔ ꯖꯣꯟ, ꯆꯪꯂꯨꯕꯗ ꯈꯣꯡꯒꯨꯟ ꯃꯨꯠꯂꯤ. ꯆꯀ꯭ꯔꯕ꯭ꯌꯨꯍꯒꯤ ꯀꯔꯝꯕ ꯃꯟꯇ꯭ꯔꯕꯨ ꯌꯥꯎꯕꯅꯣ?
ꯃꯄꯥꯗ ꯂꯩꯔꯝꯕ ꯌꯨꯝ ꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯏ ꯃꯤꯑꯣꯏ ꯀꯌꯥ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯤ ꯂꯛꯁꯃꯟ ꯔꯦꯈꯥꯒꯤ ꯂꯩꯒꯨꯝꯕꯔꯥ ꯌꯦꯂꯣꯡꯃꯤꯁꯤꯡ ꯃꯔꯝꯗ ꯃꯛꯇꯗ ꯂꯥꯟꯖꯦꯟꯅꯍꯧꯏ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯑꯣꯏꯍꯧꯏ ꯃꯤꯐꯠꯇ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯊꯧꯑꯣꯡꯁꯤꯕꯣ ꯕꯐꯔ ꯖꯣꯟ ꯄꯥꯝꯅ ꯁꯥꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯩ ꯆꯪꯂꯨꯅꯨ ꯚꯥꯞ ꯇꯥꯅꯗ꯭ꯔꯤ ꯃꯈꯩ ꯆꯪꯂꯨꯅꯨ ꯈꯣꯡꯒꯨꯟ ꯃꯨꯠꯇꯨꯅ ꯊꯣꯛꯀꯅꯤ ꯀꯃꯟ ꯕꯥꯕꯨꯒꯤ ꯃꯇꯧꯒꯨꯝ ꯁꯤꯄꯥꯏꯒꯤ ꯀꯦꯟꯇꯣꯟꯃꯦꯟ ꯃꯛꯇꯗ ꯆꯪꯂꯨꯅꯨ ꯕꯐꯔ ꯖꯣꯟꯗ ꯆꯪꯂꯨꯅꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯅꯠꯇꯦ ꯏꯇꯥ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯅꯠꯇꯦ ꯏꯇꯥ ꯁꯦꯠꯂꯒ ꯂꯧꯒꯦꯕꯨ ꯍꯥꯏꯕꯅꯤ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯃꯤꯁꯥꯏꯜꯒꯤ ꯂꯥꯟꯗꯥ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯅꯣꯡꯃꯩꯒꯤ ꯂꯥꯟꯗꯥ ꯄꯨꯝꯆꯥꯛ ꯆꯥꯛꯂꯦ ꯄꯨꯝꯇꯣꯏ ꯇꯣꯏꯔꯦ ꯆꯪꯂꯨꯅꯨ ꯕꯐꯔ ꯖꯣꯟꯗ ꯆꯪꯂꯨ ꯆꯍꯤ 2 मखाई हेलबा तुफम चाफम खंद्रबा चोक्थरबा IDPसिꯡ युमदा हंजिलंगनबा हाइजरुबदा हराव याबिरक्तरबसु नदोम हलऊ अकीब लेतना नदोम हलऊ बापूजिना पामजरंबा वखलोन थौनागी चैसु पाइदुना ngairi miyamna nakhoibu taramna aikhoi bharat basini मिचंग मिखाई नाइबिनु अखोई इचिल इनाउनी चिंगमी तमी अमतनी अखोई वाखल तामिनसी बफर जोन खैदोंनी जाय लिटरेचर की मतंग जो मसी अगोंदा इनिशिएट तौबिरप हाइतारे ओजा खरना संगेन खलुबनते नोमा अखोई निरसनगा वाई निरसनगा ओजा अखोई करोगा बिहारी अदगी अमने कनान को मोइसे लागा आइगी कांचीपुर यूनिवर्सिटी लागा है ओजा आर्टिकल अमतंग इबिदब याद करी आर्टिकल नो ओजा साइंस का लिटरेचर का अनिसे समझिनब याद सी मतंग के ओजा के लिटरेचर को दि अखोई कमाई इदोरिबा साइंस की मतंग वरते नि तो बिहार एनवायरनमेंट है फजन इबु ngami aduga लिटरेचर की पार्ट दे ओजा इसी खतम वादो मा ओजा somehow इबिदब याद हाइले बे आई कमाई तो ने दि आइसी पाखले ना इसे पारे कोल पथम तबदि की मोई करी अखोई की ककिन फोंग दो तुम थांगी स्पेशलिस्ट दो अमा फोंगी बने अदु त माले अदु हाफ की confluence of science and literature and art chana अमा हाफ की इंग्लिश पर्सन हनक की रितु की हनक की इशू से क्षेत्र में रिवाइज पर्सन अमगम अदुसु confluence of science literature and art chana हनक जो रितु द फोंग ने और मधु के आर्टिकल मधुना आई अहान बा कोई सोमदा साइंस लिटरेचर अनि की संगसिन ब यागनी हाइबगी थाजेबसे अगोंदा लाखे नाइ जुलाई अममु कलेक्शन तो साइंस बेस्ड लिटरेचर से अदुमा तोर पसिदगी दिबो दो मामुक का होगी ग्रुप से वजा अदुना वजा के याउदे नीलसन याउदे वजा बिहार ग्रुप से लागा वजा द कोई कक्सिंग की लाइब्रेरी इंफॉर्मेशन सेंटर से दा प्रोग्राम म पंगुक कोरी पीपल इन द बुक्स अदुले आइसु मसिमु कमाय तो आई ओजा इरोइ लो दंगांग जे के को मसिदि आई आहान बा ओइ तौदा मयाम ngang de ba tu dai kon ngang du da ai ona confidence ki ang lagi mayam su yam appreciate to gi dagi all of chai da mu chap manana main and book sera mulai masitra mo adagi instruction pire ji kamai to beta ane ki sahi gi oina di ngang go mi se mi single person ma ngang do ai na to ha adagi moi nan gi si ka kingi to bi ya du ki committee yaw na adiga sum to ka ngam to no da bihari oi laga whether mo amangi to gi to almost man ai mangi ga ni khemne ba people and books amana men and books have ni adu yar ga ni wada hanak se mai am suggestion to na kaksing da wada mamangi chai di pi gi to yamna pen na ga na adu na nang ga do ni hanak ki central library do na pangso ga ni wada jhalajin na chairman oi doin hai am adu ko raja ram mohan oi ki gautam kolkata ki ma la yaw doin ni asbaja kay no ai mo sum taksi lai ji bai u sai ji bu literature sum changi do re na phagi dong ne
ꯃꯔꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯒꯧꯇꯝ ꯌꯥꯎꯗꯅ ꯃꯄꯥꯟꯁꯤ ꯌꯥꯎꯗꯕ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯤ ꯃꯁꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯈꯨꯠ ꯊꯥꯔꯒ ꯑꯩꯅ ꯍꯦꯛꯇ ꯅꯩꯅꯔꯛꯄꯁꯦ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯐꯤꯖꯤꯛꯁꯀꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯇꯣꯉꯥꯟꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯅꯔꯣꯝ ꯃꯌꯥꯝꯁꯤꯡꯁꯦ ꯏꯚꯟ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯌꯥꯎꯅ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯌꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯃꯌꯥꯝꯁꯤꯒꯤ ꯁꯥꯏꯟꯁꯇ ꯂꯩꯕ ꯃꯤꯁꯦ ꯀꯜꯆꯔꯗ ꯂꯤꯇꯔꯦꯆꯔꯗ ꯑꯥꯔꯠꯁꯇ ꯀꯣꯃꯤꯖꯥꯡꯒꯤ ꯕꯕꯥ ꯍꯣꯏ ꯄꯨꯝꯅꯃꯛꯁꯤ ꯂꯩꯅꯔꯒ ꯍꯦꯛꯇ ꯈꯨꯔꯨꯝꯕ ꯑꯃ ꯊꯣꯛ ꯂꯩꯕ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯉꯥꯡꯕꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯄꯨꯔꯥ ꯁꯪꯒꯥꯇꯤ ꯀꯥꯏ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯣꯖꯥ ꯀꯩꯅꯣꯒ ꯑꯣꯖꯥ ꯈꯣꯒꯦꯟ ꯏꯪꯂꯤꯁ ꯈꯣꯒꯦꯟ ꯑꯗꯒꯤ ꯑꯣꯖꯥ ꯀꯩꯅꯣꯁꯤ ꯑꯣꯖꯥ ꯕꯤꯍꯥꯔꯤ ꯌꯥꯎꯔꯦ ꯒꯧꯇꯝ ꯌꯥꯎꯔꯦ ꯑꯩ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯓꯜꯁꯤꯅ ꯆꯤꯌꯥꯔꯃꯦꯟ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯐꯝꯃꯒ ꯇꯣꯛꯁꯤ ꯑꯩꯅ ꯄꯤꯕꯅꯦꯕ ꯇꯣꯛꯁꯤ ꯁꯨꯝ ꯄꯤꯕꯁꯤꯅ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯣꯛꯇ ꯂꯩꯕ ꯃꯈꯩ ꯊꯥꯗꯈꯤꯕꯅꯦ ꯃꯣꯏꯗ ꯊꯥꯗꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 95 ꯆꯩꯈ꯭ꯔ ꯃꯇꯨꯡꯗ ꯇꯣꯛꯏ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯨꯡ 2 ꯃꯤꯅꯤꯠ 95 ꯑꯩ ꯑꯗꯨ ꯇꯥꯛꯂꯤꯁꯤ ꯈꯪꯗꯦꯕ ꯑꯗꯩ ꯑꯣꯖꯥ ꯓꯜꯁꯤꯅ ꯑꯁ ꯑꯣꯖꯥ ꯃꯣ ꯂꯣꯡꯒꯦꯁ ꯂꯦꯛꯆꯔꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯏꯁꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 95 ꯄꯤꯟ ꯗ꯭ꯔꯣꯞ ꯁꯥꯏꯂꯦꯟꯁꯇ ꯇꯥꯕ ꯀꯥꯏꯅꯀꯣ ꯀꯅꯥꯝꯇ ꯍꯦꯛ ꯆꯤꯡꯃꯨꯛ ꯂꯥꯎꯗꯦꯍꯦ ꯑꯩꯅ ꯃꯥꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃ ꯑꯣꯖꯥ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤ ꯑꯗꯒꯤ ꯕꯤꯗꯨ ꯑꯣꯖꯥ ꯕꯤꯗꯨ ꯐꯤꯂꯝꯒꯤꯗꯣ ꯃꯣꯏ ꯌꯥꯝ ꯐꯖꯕ ꯂꯩꯔꯤ ꯂꯣꯏ ꯄꯔꯦꯡ ꯌꯥꯟ ꯄꯥꯝꯃꯤ ꯑꯗꯩ ꯃꯥꯁꯤ ꯑꯣꯖꯥ ꯀꯩꯅꯣꯁꯤ ꯍꯥꯟꯅ ꯍꯧꯒꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯃꯣꯏ ꯇꯣꯛ ꯂꯣꯏꯔꯕꯅꯤꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯤꯡꯕ ꯋꯥꯍꯪ ꯍꯪꯅꯤꯡꯕ ꯑꯃꯨꯛꯇꯪ ꯀꯥꯈꯠꯄꯤꯔꯔꯣꯏ ꯍꯥꯏꯅ ꯑꯣꯖꯥ ꯓꯜꯁꯤꯅ ꯍꯥꯏꯕꯗ ꯑꯣꯖꯥ ꯕꯤꯗꯨ ꯀꯩꯅꯣꯁꯤꯅ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕꯗꯣ ꯃꯥ ꯑꯁ ꯑꯩ ꯀꯩꯅꯣ ꯃꯥꯁꯤ ꯀꯔꯤ ꯌꯦꯜꯂꯛꯇꯣꯏꯖꯥꯠꯅꯣ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯖꯥꯠꯅꯣ ꯈꯜꯂꯦꯕ ꯃꯥ ꯀꯔꯤ ꯍꯥꯏꯒꯦꯕ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯞꯆꯤꯟ ꯂꯩꯗꯣꯏꯅꯣ ꯅꯣ ꯏꯠ ꯏꯁ ꯔꯥꯖꯃꯣꯍꯟ ꯏꯐꯦꯛ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤꯕꯅꯦꯕ ꯂꯤꯇꯔꯦꯆꯔꯗ ꯏꯟꯇꯔꯦꯁ ꯂꯩꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅ ꯁꯝꯅꯔꯒ ꯁꯥꯏꯟꯁꯀꯤꯗ ꯍꯧꯔꯛꯑꯒꯁꯨ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯈꯨꯠ ꯊꯥꯔꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯇꯟꯁꯤꯜꯂꯛꯄꯁꯦ ꯑꯣꯖꯥꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯂꯥꯛꯄꯁꯤ ꯑꯣꯖꯥꯁꯦ ꯑꯩꯅ ꯃꯌꯥꯝꯁꯨ ꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟ ꯑꯊꯣꯔꯤꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟ ꯐꯣꯔꯦꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯒ ꯑꯦꯅꯤ ꯄ꯭ꯔꯣꯖꯦꯛ ꯗꯦꯕꯂꯞꯃꯦꯟ ꯇꯧꯕꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯣꯔꯤꯇꯤꯅꯤ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯁꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯁꯥꯒꯦꯔꯥ ꯀꯩꯅꯣꯝꯃ ꯑꯇꯣꯞꯄ ꯀꯩꯅꯣꯝꯃ ꯂꯥꯛꯀꯦꯔꯥ ꯁꯤꯒꯤ ꯂꯥꯛꯄ ꯑꯩꯅ ꯂꯥꯛꯆꯗꯣꯏꯁꯤꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯁꯖꯦꯁꯟꯗ ꯂꯥꯛꯆꯩ ꯋꯤ ꯍꯥꯞ ꯗꯤꯁ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯑꯊꯣꯔꯤꯇꯤ ꯂꯩ ꯑꯗꯨꯒ ꯁꯣ ꯐꯥꯔ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯑꯣꯚꯔ ꯗ ꯏꯌꯔꯁ ꯁꯦ ꯑꯩꯈꯣ ꯄꯤꯒꯤ ꯍꯥꯏꯔꯣ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯏꯝꯄꯦꯛ ꯂꯥꯛ ꯃꯗꯨꯒꯤ ꯏꯝꯄꯦꯛꯇꯨꯅ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯦ ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯂꯥꯛꯏꯅꯤ ꯍꯥꯏꯔꯦ ꯃꯥꯗꯤ ꯂꯥꯔꯖ ꯁ꯭ꯀꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯇꯧꯔꯛꯄ ꯑꯗꯨꯒ ꯄꯣꯄꯤꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯒꯤ ꯑꯗ ꯁꯤꯒꯨꯝꯕꯗ ꯑꯩꯅ ꯍꯟꯖꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯊꯣꯔꯤꯇꯤꯅꯦ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯄꯣꯠꯁꯦ ꯕꯤꯡ ꯑꯣꯖꯥꯁꯨ ꯃꯇꯝꯗꯨꯗ ꯕꯤꯡ ꯑꯦ ꯆꯤꯌꯔꯃꯦꯟ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟ ꯇꯧꯕꯁꯤꯕꯨ ꯁꯤꯒꯨꯝꯕꯁꯤ ꯑꯝꯇ ꯇꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯠ ꯏꯁ ꯀꯔꯤꯅꯣ ꯐꯦꯂꯔꯗꯤ ꯎꯔꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯩ ꯄꯟꯖꯔꯒꯦ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯄꯟꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅ ꯑꯩꯅ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯈꯤꯕꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯣꯀꯦ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯍꯥꯏꯕꯤꯔꯣ ꯏꯁꯨꯗꯣ ꯂꯥꯛꯑꯁꯦ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯐ ꯁꯥꯏꯟꯁ ꯍꯥꯏꯅ ꯑꯃ ꯍꯣꯏ ꯑꯩꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯒ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯒ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯒ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯝꯄ꯭ꯂꯦꯛꯁꯇ 1993ꯗ ꯍꯧꯗꯣꯛꯈꯤꯑꯕ ꯃꯗꯨꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯐ ꯁꯥꯏꯟꯁꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯕꯦꯁꯤꯛ ꯁꯥꯏꯟꯁꯀꯤ ꯑꯗꯒꯤ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯈꯨꯠ ꯊꯥꯏꯌꯦꯕ ꯃꯗꯨ ꯃꯌꯥꯝꯗꯨ ꯇꯥꯕꯗꯒꯤ ꯒꯧꯍꯥꯇꯤꯗ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯁ꯭ꯇꯗꯤꯁ ꯀꯥꯎꯟꯁꯤꯜ ꯗꯥꯔꯋꯤꯟ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯩꯈꯣꯏ ꯌꯨꯀꯤꯒꯤ ꯀꯥꯡꯕꯨꯒꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯖꯦꯝꯁ ꯁꯤꯝꯁꯟ ꯍꯣꯏ ꯂꯥꯛꯑꯦ ꯑꯗꯒꯤ ꯁꯥꯎꯠꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯒ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯕꯦꯡꯒꯂꯣꯔꯒꯤ ꯃꯥꯙꯣꯒꯤ ꯍꯣꯏ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯂꯥꯛꯄꯁꯤꯅ ꯑꯩꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯄꯨꯟꯕꯁꯦ ꯃꯊꯪ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯀꯔꯠ ꯄ꯭ꯔꯣꯐꯦꯁꯔ ꯀꯩꯅꯣ ꯒꯣꯁꯂꯤꯟ ꯃꯥꯁꯤ ꯐꯤꯖꯤꯁꯤꯁꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯤꯖꯤꯁꯤꯁꯅꯤ ꯀꯣꯟꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗ ꯕꯟꯗꯅ ꯁꯤꯕ ꯍꯣꯏ ꯑꯦꯝ ꯑꯦꯁ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯍꯣꯏ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯨꯟꯗꯔꯂꯥꯜ ꯕꯍꯨꯒꯨꯅꯥ ꯍꯣꯏ ꯀꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯤ ꯑꯩ ꯏꯟ ꯇꯁ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯝꯅ ꯑꯩꯁꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯇꯧꯕ ꯋꯥꯛ ꯃꯌꯥꯝꯁꯤꯡꯁꯤ ꯁꯝ ꯄꯤꯄꯜ ꯁꯥꯏꯟꯁ ꯂꯦꯕꯦꯜꯗ ꯑꯃꯗꯕꯨꯁꯨ ꯊꯥꯖꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯦꯟ ꯐꯣꯔꯦꯁꯅ ꯑꯩꯁꯤ ꯑꯍꯥꯟꯕꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯍꯥꯞꯄꯅꯦ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯁꯃꯨ ꯃꯧꯅꯥ
chairman chairman orga aina member orga akoi ahum sai amana waja ji dong sarma koi me si torga director ga koi mari sna manipur de lai ba project mayam environment related mayam sing siki masiki assessment to ne impact assessment authority ne adu raina member sai u por mat na sahi ahum apna mo ba sabal samu gi tam sin loi ka matung da ai ona mu sin ga sahi ahum je mo aina pai ba ne 2018 adu pai sahi ahum je madu da aina sin na panjat pai wa ne ko masira yam na ina thene gi basi hoki ge si la ke ga madu da thene gi ba major project si kari amana light and sound ne so project ni se government ki engineering department thagla ba art and culture ke punan thagla ba da light and sound si kang la ge kar mo ba phon tham ba ya ge he si to da ba phon ga si ya ne ko le eli pe le di mana ta ka tham si wai ta di ku se wa ya su ge awang tham le si ma si kai hela roi aduna si da light and sound akoi manipur gi ari ba mayam sing si put ka doi ne ba koi kano da jan raman da ga tori du mai na adi shimla da adi gi kano da ga koi gi kashmir da ga tori du mai light and sound si important roi cultural heritage mayam si put pham ne ba lila gu ba jan open air theater du ma ne ba अदुगी तो आसिर थमजे तत्व प्रोजेक्ट में काय रही मतलब अदुगी अपनी आसिर चेराव सिंगी आसिर के होगी लाइबा अनौबा चेराव सिंगी टूरिस्ट स्पोर्ट्स हाब सिगा मु लाइ मसी लाख सिगा सिगा इरोइना ना कोई होगी एक सिजा हॉस्पिटल का एनआईटी के मरक लेबा तो वाटर बॉडी से सिगा तो बॉडी प्रोजेक्ट अनि सी कोई एनी सी खने सिलोंगा मतलब में नाज में हेतुला अगर माना ओइबो माने खने मागा अदिगी हुगी कमिश्नर के कोई याउना एस सेक्रेटरी याउना अदिगी हुगी ऑनरेबल सीएम याउना आदि थनरेगा तक फोन तोरे डायरेक्टर्स दा सुमाई तो दा प्रोजेक्ट अनि हुगी खुद थादोरे इम्पैक्ट असेसमेंट अथॉरिटी की सर्टिफिकेट याउते मसी कोदा तक हयो हरगो दोरे तो इमरजेंसी में दिंग तोरा मलमा मा क्लियर तो दिया अदुगा असाई की चेराउ सिंदा काय की बात मामे में आदि फॉरेस्ट डिपार्टमेंट तो का मफम मदा अदुगी कनो तो ना बा बहुत चिंजन ना बा आले अदु अतो वने देमो रेलवे लाक तो ने तुम पुन गिना कसुम पुलेन बाबूजी ट्रांस हाईवे तो सेमे बा लंबी मा अदु सिओ मेना इम्पैक्ट असेसमेंट अथॉरिटी के फिर चीफ तोरगा अदु मैं अदु सर्टिफिकेट मैं तो पता लाक ने अतो कोई इरूम सी सिओ इरूम सी मबांग इरूम से ए तो कम अराउंड 6 करोड़ 60 करोड़ आई को रे अदु सी ने हुई थी कुंगे तो प्लेस अदवाइ तो वाटर बॉडी को बके वो मैं पे अदु लुम पे क्वाल पे बॉडी तो मैं जाउ पे असेसमेंट तो हुई सुजना पामिरिबा औजिकी हाइरबा कनसिंग बा बै कोपी थाबगी कोपी अमा बतो हाइबसिदी मतम दुददी अमत फोको लगते अदुगा रिलेटेड अब पोट अमत लाक बदिना अदु बै दस तो गुम गितरे मतम दुना बै खंगा ब फोको तारगदी को मदन एक्शन लोकल ब याब हाइ लाइव पोट ची जम्ब मान बै वाले की दिस द इन्वायरमेंट मिनिस्ट्री और इन्वायरमेंट फॉरेस्ट एंड क्लाइमेट चेंज मखान लाक ना तो बोदी ने मोना स्पॉन्सर तोरे मणिपुर एक्शन प्लान ऑन क्लाइमेट चेंज की सागत बदा अबुसु आई सामुसु या इम्पोर्टेंट को जब अजदा 13 दु क्लाइमेट चेंज ले मदु के कोई मणिपुर विजन औ यम थुई बदो अदु का मरी लेना बसी बरजा कुमार को मैं आम लगा ई बने 13 सस्टेनेबल डेवलपमेंट गोल 2030 की 13 सुपर सी क्लाइमेट चेंज इशू ने अदु सियाम इम्पोर्टेंट होबा एरिया मो अपना सिगी थ्रू जगी को सिगुम्बगी एनवायरनमेंट के रिलेटेड इशू सी तेंद्रो बदे के नुगाई जे तरबो पृथ्वी के संगारे पमायाम फन्याम नै उबा प्रोफेसर दराम नाइजीरिया ले बाज ने यूनाइटेड नेशंस एनवायरनमेंट प्रोग्राम के दो माना आई वन कह वो डॉक्टर आत्मोर यू आर लकीस्ट पर्सन है इंटरेस्ट कॉन्फ्रेंस में है if you could thus all live on the plants of the Manipur and northern region all can be converted into gold diversity ai ingang ke ko no ister gyan tare ram ja koi ki usan man si Professor Balina asum de petel lor ka textual puto budegi billions of dollar mo America ta anti cancer ka po ko budoi usan man me degi adu main tara matang to si sumai na ko le mayam si adi doctor eni masina plant ko kani UK ki da maran da kana to gi da wuji kita nga lai da wuji ki lai ba issue ji khange adai da uzagi mota kamaina how to tackle and the sigi lai climate crisis se thinga na praja kari ro lo ba ya adom da kitang khara point check kar dibi apoi na to ba ya as a public as a person as a education chom da ta kharam point gat masiri to re to lo shilak ba to kana sida ina uza da ki ma lak chan ba china uza as a administrator wa na uza na dana manjir university da iro lo ba ha ba tare kamen ki aduga academic jam sauba position am lo ba se sri sida awan nungai wada da uzagi nungai ba part khara some jis khara yam da
ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯈꯔ ꯈꯛꯇꯪ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯔꯣꯜ ꯂꯧꯕꯗꯤ ꯕꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯩ ꯑꯃꯒ ꯊꯝꯖꯤꯟꯍꯧꯏ ꯑꯣꯖꯥꯅ ꯃꯤ ꯈꯔ ꯑꯣꯖꯥꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯒ ꯑꯦꯀꯥꯗꯦꯃꯤꯁꯤ ꯍꯥꯏꯅꯁꯤ ꯀꯃꯥꯏꯅ ꯑꯣꯖꯥꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯆꯪꯉꯨꯏꯅꯣꯒ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯊꯧꯅꯥꯏꯗꯕꯒꯤ ꯁꯨꯝ ꯀꯃꯥꯏꯅ ꯑꯣꯖꯥꯁꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯔ ꯑꯩ ꯃꯁꯤ ꯆꯦꯂꯦꯟꯖꯤꯡ ꯑꯩ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯂꯧꯖꯕꯁꯦ ꯃꯁꯤ ꯍꯣꯕꯤ ꯖꯍꯥꯡꯒꯤ ꯕꯕꯥꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯁꯦꯇꯤꯁꯐꯥꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜꯗ ꯑꯩꯅ ꯂꯧꯖꯔꯤꯕꯁꯦ ꯍꯣꯕꯤ ꯖꯍꯥꯡꯒꯤ ꯕꯕꯥꯅꯤ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯏꯔꯅꯤꯀꯣ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯄꯜꯂꯨꯃꯤ ꯁꯤ ꯄꯣꯖꯤꯇꯤꯚ ꯀꯥꯟꯅꯅꯤꯅ ꯈꯜꯂꯤꯕ ꯑꯣꯀꯦ ꯑꯗꯩ ꯍꯣꯃꯤ ꯖꯍꯥꯡꯒꯤꯔ ꯕꯕꯥꯁꯤ ꯁꯦꯀꯦꯜ ꯔꯃꯟ ꯑꯣꯏꯔꯛꯀꯗꯧꯕ ꯑꯗꯨꯒꯨꯝꯕꯅꯤ ꯄꯥꯝꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯋꯥꯛꯁꯤ ꯐꯖꯅꯃꯛ ꯀꯦꯝꯕ꯭ꯔꯤꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇ꯭ꯔꯥꯏꯄꯣꯁ ꯐꯪꯉꯤꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯣꯁꯃꯤꯛ ꯔꯦꯁꯤ ꯈꯤꯇꯪ ꯆꯠꯊꯔꯝꯕ ꯃꯇꯝꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯝꯃꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯁꯦꯀꯦꯟ ꯋꯥꯔ ꯂꯥꯛꯄꯗꯒꯤ ꯃꯌꯨꯝꯗ ꯊꯣꯛꯂꯛꯏ ꯃꯇꯝꯗ ꯀꯣ ꯃꯃꯥ ꯂꯩꯕꯥꯛꯁꯤ ꯄꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯑꯁꯣꯝꯗ ꯑꯣꯛꯁꯐꯣꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯥ ꯊꯕꯛ ꯀꯧꯋꯦꯕ ꯂꯥꯛꯑꯣ ꯌꯥꯗꯦ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯛꯀꯅꯤꯅ ꯇꯧꯕꯗ ꯃꯇꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯣꯂꯤꯁꯤ ꯇꯧꯕꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯣꯕꯥꯏꯜ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁꯦꯟꯇꯔ ꯇꯥꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯤꯁꯔꯁ ꯃꯁꯤꯒꯤ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯦ ꯃꯁꯤ ꯃꯣꯏ ꯁꯛꯁꯦꯁ ꯑꯣꯏꯌꯦꯕ ꯑꯦꯖ ꯑꯦꯟ ꯁꯥꯏꯟꯇꯤꯁ ꯑꯃꯅꯁꯨ ꯁꯛꯁꯦꯁ ꯑꯣꯏ ꯑꯦꯖ ꯑꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅꯁꯨ ꯁꯛꯁꯦꯁ ꯑꯣꯏ ꯑꯗꯣ ꯃꯁꯤ ꯋꯥꯏ ꯅꯣꯠ ꯍꯥꯏꯕꯁꯤ ꯁꯤ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯁꯨ ꯑꯩꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯖꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏ ꯌꯥꯡꯈꯩꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯉꯥꯡꯁꯤꯡꯗ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯅꯅꯕ ꯐꯣꯡꯁꯦ ꯍꯟꯗꯛ inspirations from the scientists of Manipur da am phongi base sida ai phaniam hapchin gare ba ai masi pandamana phaba ai khala pantho gare ba phongo ko kai gare khale maram it was a great challenge for me ai gi punchi da ai dik lai bok ba ma ai pan Manipur University da parasu patra su ai si mamangi pandi gi matam da adum khangat pa koi ahum gi ban gi yaw Delhi da interview to da unfortunately Pandi Kangi, hello man, Labatu, in number one. My support to work on the game. Other women, my part. Second time, the Matangi Lakpa, and the Hanamaju University, something is that I see retired to company now. I know we give BRN and we give basic science research scheme. They said this science research scheme below Malay. But retired to Matung the bigger one. Emeritus professor से सिंगदे की अदुनु है ना लुम्बे बा अदु आई थाई आई थातो पालिंग ने था आई सो एना मकी रिटायर तो मतुं आई रिसर्च लेक्चर होय ना रिसर्च सतने था बदा मसिन आई बिसना हाइदुल का बने की भारत से कमाई तो गेदा और मणिपुर यूनिवर्सिटी की वाइस चांसलर से थोले वाइस चांसलर से ये अप्लाई तो and the full confidence level mama की याव वाइस चांसलर की मीट ना करो दी मीट इंटरेक्शन है कोई भाई है ये अदुदि ऐसी दिल्ली योगरिया हेरो ओके हेरो डिपार्टमेंट होएगा रिसर्च और लेजब प्रोफेसर ने अदु हनक दि दिनजु अरबनी अदु वे पब्लिकेशन से पिक सीजन जौरे भाई नेनो साइंस एंड टेक्नोलॉजी अदु याम लेरे भाई मन अदु गदि गसाई इंटरव्यू कोड फंगदबने अस मदु दai गो अस कई इंटरव्यू कोड लाग अस अवार हाइंग गौने से तकसी हो जाई लाख ठोक अदु मदु आई पुची के आई दि अनफॉर्चुनेट इंसिडेंट है लोगी बदगी आई ने लेगी मरिस ना अकोई की कनो की कल्चरल यूनिवर्सिटी के एडवर्टाइज तो रे वाइस चांसलर की वाइस चांसलर मी सु कोई भी आ जाए कोई कोई ना तरी याद में होने दे थावदा कल्चर की अच्छोई थाजिल ने सेंग हाय बदको कल्चर की से असा याम नो वन थावने दसु को अरे थारी के मरता अमो गनो जी से मुक तोखिले अरे की पदा कर लाए बड़ा नुआ पदाना अनि वा थाई उब खांगे कल्चर से समुन पदा का चाना रहा अदना धनमंत्री यूनिवर्सिटी पदा से तम पुलिना सिदा में थारो सिदा लाइबक चांग यिंची गाय तो पदा कम लाए सोम दरे इंटरव्यू कॉल लाए अकोई मागी मनाउ पिगी अकोई कन कोरासी स्वरा थोपगी इंटरव्यू ने बिसे स्वरा ताबसे थोर पी तोर गाई लाइ मेमो बनी ड्रेस सेलगा अदुरा सोमदना असमदा आई इंटरव्यू मतलब तो कोरे को रात में बोंग लग दे आई ना अस या लाइव टीवी तो जा और भी बिया दे आई से सोमदा इमुंगा गनो से कोई की मरी मता की ओबामा कोई या दिसपा तार में था तो या या तो और भी बिया आई याव जे रहा है तो की अस कोई दु अदे हो कम कर निम काय याव न करे फिजिकल से बंदे है जे अरे ये
ꯑꯩꯁꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯪꯈꯤꯕꯅꯦ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯩ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯤꯡ ꯇꯥꯔꯤ ꯄꯟꯖꯔꯣꯏꯀꯣ ꯑꯩ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯍꯤ 35 ꯁꯥꯔꯚꯤꯁ ꯇꯧꯔꯝꯃꯒꯁꯨ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯍꯤ ꯈꯔꯃꯁꯨ ꯏꯃꯥꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯕꯅꯤ ꯑꯩ ꯍꯣꯜ ꯍꯥꯔꯇꯦꯗꯂꯤ ꯁꯦꯕꯥ ꯈꯨꯗꯤꯡꯃꯛ ꯇꯧꯖꯒꯦ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯃꯥꯒꯤ ꯍꯥꯟꯅ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯅ ꯃꯊꯛ ꯊꯣꯡꯕꯗ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤꯗꯤ ꯀꯃꯤꯠꯃꯦꯟ ꯑꯃ ꯂꯩꯖꯩ best of the best I shall never compromise my integrity ꯑꯐꯕ ꯉꯥꯛꯇ ꯈꯟꯒꯅꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯥꯒꯤ ꯄ꯭ꯔꯦꯁꯇꯤꯖ ꯏꯃꯥꯒꯤ ꯄ꯭ꯔꯦꯁꯇꯤꯖ ꯑꯃꯠꯇ ꯃꯥꯡꯍꯟꯖꯔꯣꯏ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯑꯃꯠꯇ ꯃꯥꯡꯍꯟꯖꯔꯣꯏ ꯏꯁꯥꯒꯤꯁꯨ ꯏꯟꯇꯦꯒ꯭रिꯇꯤ ꯃꯥꯡꯍꯟꯖꯔꯣꯏ ꯑꯩꯗꯤ best of the best ꯍꯥꯏꯅ ꯇꯧꯔꯨꯕꯁꯤꯗ ꯍꯥꯟꯅ ꯊꯥꯖꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯏꯅ I kept my promise best of the best ꯂꯣꯏ ꯈꯪꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣꯕ ꯈꯜꯂꯕ ꯁꯥꯇ꯭ꯔ ꯑꯣꯖꯥ ꯑꯣꯏꯕ ꯈꯪ ꯃꯔꯤ ꯃꯇꯥꯒ ꯂꯩꯔꯒ ꯍꯪꯕꯤꯌꯣꯕ ꯏꯟꯇꯔꯚꯤꯌꯨ ꯀꯃꯥꯏꯅ ꯇꯧꯏ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣ sometimes ꯀ꯭ꯂꯥꯁ ꯄꯨꯡ 10ꯗꯒꯤ ꯍꯧꯈꯤꯕ ꯏꯟꯇꯔꯚꯤꯌꯨꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯁꯤꯗ ꯑꯣꯖꯥ ꯀꯩꯅꯣꯒꯁꯤ ꯑꯣꯖꯥ ꯀꯩꯅꯣꯗꯨ ꯀꯔꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯖꯥ ꯀꯩꯅꯣꯗꯣ ꯅꯨꯄꯤꯗꯣ ꯃꯤ ꯃꯃꯤꯡ ꯀꯥꯎꯒꯂꯦꯕ ꯑꯣꯖꯥ ꯑꯔꯨꯅꯥꯁꯦ ꯑꯩ ꯄꯨꯡ 11:30ꯗ ꯊꯤꯜꯂꯤ ꯃꯌꯨꯝꯇ ꯑꯩꯅ 인터뷰를 한다. 수많이더라. 엑스퍼트 ꯃꯌꯥꯝꯁꯤꯅ ꯐꯖꯅ ꯁꯤꯟꯅꯔꯒ ꯏꯆꯝ ꯆꯝꯅ ꯇꯧꯗꯦ ꯃꯥꯒꯤ ꯉꯁꯥꯏ ꯕꯣꯔꯗ ꯄꯤꯔꯒ ꯈꯣꯠꯂꯒ ꯃꯤꯅꯤꯠ 5ꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯍꯜꯂꯒ ꯈꯣꯠꯂꯒ ꯍꯪꯕꯗꯨ ꯇꯧꯔꯒ ꯃꯣꯏ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯍꯥꯏꯔꯒ ꯇꯥꯔꯒ ꯏꯁꯥꯏ ꯇꯧꯕꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦꯀꯣ ꯑꯗꯨ ꯁꯝꯖꯤꯜꯂꯕꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯃꯑꯣꯡ ꯇꯥꯅ ꯐꯨꯜ ꯐ꯭ꯂꯦꯖ ꯄ꯭ꯔꯣꯐꯦꯁꯔ ꯂꯩꯔꯝꯗꯕꯁꯤ ꯄ꯭ꯔꯣꯐꯦꯁꯔ 13 एसोसिएट प्रोफेसर 38 एसिस्टेंट प्रोफेसर 194 अदगी रेस्टार्टगी अदुदगी अदुगी मैम हमती फुल प्लेस पेक तौरे बु मदा मैम हमती मोर देन 500 ओजानी होगी मणिपुर यूनिवर्सिटी धनमंजुरी यूनिवर्सिटी की कॉम्प्लेक्स ले कॉलेज मंगा से ले याव नेमसी अदि बाइफिकेशन काउंसिल को मैम मगा अदु हौइती अंगांग सिना इ मतमददी आप तंग बै थाबा फांग थाबा स्ट्राइक अदने बजागी ओजासी वाटपा हाइतारे पीजीडी हांदुबा ओजादी वाटपा अदु कॉलेज लेबा ओजा खर कक्सिना सिदोगा तापने ओजा ममना सैयो नमद लौगदबा क्लास है 35 कुनगा लौए बुनी थोय लौबि तुबने अदि सेकंड सैटरडे नमिसि कोई स्टेट की लौथुइ अगर मैं लौथुइ ना छुट्टी होय बाय ना ए कोई छुट्टी होय यार सैटरडे नो मांगी बाय से वो एकेडमी से काइदरी अनवासी वार मसी मत कंप्रोमाइज तौजे कोई बोर्ड सेकंड सैटरडे हादि सेकंड सैटरडे हादि सेकंड सैटरडे थाई अदुमाय तो वाना होनरगा होइति आइगी मतमदा इसामक रेस्टार अना सोफिसा अखोय हुमने पाइरिस तौरिसि स्टार रेस्टार मागी असु थबु थांदु बोर्ड स्टेट की फाइनेंशियल ऑफिसर असुमि थबु ता वाना आइदि तौब चैलेंज मने अदु somehow हौजिकि ओजा वाटपगी अमा लेत्रे ऑफिसर वाटपगी लेत्रे लोइनमक्ति मपुंग फारेबा अदुगा मोइना तानरंबा 70 crore की डिवाइन स्कीम दु माइ पाक्ता होगी सागदे मयाम से प्राइम मिनिस्टर्स डिवाइन स्कीम फॉर नॉर्थ ईस्ट अदुने हौजी सागदे मयाम अदुरा याना निम कायो दिसना याना पामजरंबा धनमंजुरी यूनिवर्सिटी ऑल स्टेट की सेंटर नेना परीक्षा थाबा मतमदा इनी परीक्षा अचौचौबसिंग धनमंजुरी यूनिवर्सिटी लोइ थाय धनमंजुरी यूनिवर्सिटी कंप्लीट थाय अदुना 3000 कैपेसिटी एग्जामिनेशन हॉल कम हरिगा मखागी ग्राउंड फ्लोर से सिना एकेडमिक म्यूजियम हैन तो आइदा डब्ल्यू नंगी आसुंगी पीस म्यूजियम द लिबिस मोडेन सिग मानना मणिपुर यूनिवर्सिटी के धनमंजुरी की मखागी फ्लोर मा कोई प्रपोज तौर गुनी को नोमाइकेम पहाड़ी मागी एग्जांपल की बानी थियलगा होटल का मागी फतनो इसे मय म थंबिरमगा माना बायरम रखत थंबिरगा मा पहाड़ी से मसक्ता अरिबम श्याम शर्मा लेको रतन थियाम अदि सिने सिलगे एम होगी बंगा के फर्स्ट जनरेशन से में होगी बन्ना ओइ नमसे मसक्ता सिको पृथ्वी की मपान ले इंडिया के वांग ले को मैं साइंस की सोशल साइंस की ह्यूमनिटीज की कल्चर की एम से मसक्ता आगा अमंग से मसक खंगन जी हौजी हौजी अनो अनो साइंटिस्ट मैम से पृथ्वी में बुक चाइल्ड ले से माइन तर एरिया न सिनी मागी ईमेल न सिनी मागी फोन नंबर न सिनी हरे मान एकेडमिक इंफॉर्मेशन पीने न एकेडमिक म्यूजियम हैन नि थाजा बने
ꯑꯗꯨꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛꯇꯨꯃꯗꯤꯀꯣ ꯁꯦꯡꯁꯟ ꯇꯧꯔꯛꯇ꯭ꯔꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯁꯟ ꯁꯦꯟꯇꯔꯒꯨꯝꯕ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜ ꯋꯤꯠ ꯀꯦꯐꯦꯇꯦꯔꯤꯌꯥ ꯑꯗꯩ ꯍꯣꯁꯇꯦꯜ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯒꯠꯂꯤꯌꯦ ꯍꯧꯖꯤꯛꯁꯦ ꯐꯅꯌꯥꯝꯗꯤ So, ꯑꯗꯨ ꯆꯍꯤ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯛꯇꯝ ꯐꯖꯕ ꯑꯃ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅꯤ Yes, and despite challenges, Right. and despite challenges, I think you have a satisfying way in the I- I- Thank you. Okay, thank you.